ꯉꯁꯤꯗꯤ ꯄꯥꯟꯗꯥ ꯊꯣꯡꯒꯦ ꯁꯤꯁꯦ ꯄꯥꯂꯨ ꯀꯥꯕꯤꯒꯤ ꯄꯥꯟꯗꯥꯅꯦꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗꯒꯤ ꯄꯥꯟꯗꯥ ꯊꯣꯡꯉꯛꯀꯦ ꯁꯦꯝꯒꯦ ꯁꯦꯝꯕ ꯍꯧꯒꯦ ꯄꯥꯟꯗꯥꯁꯦ ꯁꯦꯝꯕ ꯀꯨꯏꯅ ꯆꯪꯉꯦ ꯈꯦꯊꯗꯣꯏꯕ ꯑꯃꯨꯛ ꯄꯥꯟꯗꯥ ꯁꯦꯝꯕꯁꯦ ꯌꯥꯝ ꯀꯨꯏ ꯆꯪꯉꯦꯕ ꯅꯠꯇ꯭ꯔꯒ ꯀꯛꯊꯠꯂꯅꯤ ꯃꯀꯛ ꯑꯣꯏꯅ ꯉꯁꯥꯏ ꯁꯨꯝ ꯁꯦꯝꯃꯤꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯁꯦ ꯄꯥꯟꯗꯥꯅꯦ ꯄꯥꯟꯗꯥ ꯍꯥꯏꯗꯣ ꯑꯗꯩꯗ ꯁꯤꯒꯤ ꯄꯥꯟꯗꯥꯁꯦ ꯑꯇꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯂꯨ ꯀꯥꯕꯤꯅ ꯁꯤꯡꯖꯨ ꯄꯥꯟꯗꯣ ꯑꯗꯨꯒꯤ ꯄꯥꯟꯗꯥꯅꯦꯕ ꯁꯤꯡꯖꯨ ꯄꯥꯟꯁꯨ ꯍꯥꯏꯅꯩ ꯄꯥꯂꯨ ꯀꯥꯕꯤꯁꯨ ꯍꯥꯏꯅꯩꯀꯣ ꯑꯗꯨꯒꯤ ꯄꯥꯟꯗꯥꯅꯦ ꯁꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯀꯨꯝꯁꯤꯒꯤ ꯆꯥꯗ꯭ꯔꯤ ꯑꯩ ꯊꯣꯡꯒꯦ ꯇꯧꯖꯔꯦ ꯑꯗꯩ ꯁꯤꯗ ꯅꯄꯥꯛꯄꯤ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯁꯤ ꯁꯤꯡ ꯃꯅꯥꯅꯤ ꯁꯤꯗꯣ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯍꯦꯛꯎꯕ ꯁꯤꯡ ꯃꯅꯥ ꯑꯣꯏꯅ ꯊꯥꯛꯀꯦ ꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯁꯤꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯡꯇꯣꯟ ꯃꯄꯥꯟ ꯑꯁꯥꯡꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯅꯦ ꯑꯗꯩ ꯅꯥꯀꯨꯞꯄꯤꯁꯤꯅꯦ ꯆꯅꯝ ꯈꯤꯇꯪ ꯊꯥꯛꯀꯅꯤ ꯃꯍꯥꯎ ꯀꯟꯅꯕ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃ ꯍꯧꯅꯤ ꯑꯂꯨ ꯃꯆꯦꯠ ꯑꯃ ꯍꯧꯅꯤ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯍꯧꯖꯔꯛꯑꯒꯦ ꯁꯤꯗ ꯕꯦꯁꯣꯟ ꯂꯩꯔꯦ ꯕꯣꯔꯥ ꯑꯃ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯁꯦꯝ ꯁꯥꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯟꯅ ꯁꯣꯏꯗꯣꯛꯑꯒꯦ ꯁꯤ ꯕꯣꯔꯥꯒꯤꯅꯤ ꯊꯥꯡꯁꯦ ꯕꯣꯔꯥꯒꯤꯅꯤꯅ ꯁꯨꯃꯥꯏꯅ ꯁꯥꯡꯂꯞ ꯁꯣꯏꯔꯒꯦ ꯑꯂꯨꯁꯤꯁꯨ ꯆꯥꯎꯃꯜꯂꯦ ꯃꯄꯥꯡ ꯄꯥꯛꯅ ꯑꯂꯨꯁꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯜꯂꯦꯃꯤ ꯁꯤꯟꯇꯕ ꯑꯃ ꯇꯧꯔꯁꯦ ꯇꯤꯜꯍꯧꯁꯤ ꯁꯣꯏꯔꯒꯦ ꯇꯤꯜꯍꯧꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯄꯥꯡ ꯄꯥꯛꯍꯧꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯁꯨꯝ ꯁꯣꯏꯔꯛꯀꯅꯤ ꯃꯆꯟ ꯈꯖꯤꯛ ꯈꯖꯤꯛ ꯑꯗꯨꯅꯤ ꯇꯤꯜꯍꯧ ꯈꯔ ꯑꯂꯨ ꯈꯔ ꯃꯌꯥꯡꯇꯣꯟ ꯈꯔ ꯁꯨꯃꯥꯏꯅ ꯃꯄꯥꯡ ꯑꯂꯨ ꯑꯆꯧꯕ ꯁꯣꯏꯔꯝꯃꯝꯅ ꯃꯆꯥ ꯑꯃꯃꯨꯛ ꯇꯧꯔꯦ ꯑꯗꯨꯗꯤ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯀꯥꯡꯒꯣꯏ ꯇꯧꯔꯒꯦ ꯕꯣꯔꯥꯒꯤ ꯕꯦꯁꯣꯟꯒ ꯀꯩꯀꯥꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯝꯃꯒꯦ ꯊꯤꯠꯅꯅꯕ ꯁꯤꯗ ꯕꯦꯁꯣꯟꯁꯦ ꯈꯣꯜꯂꯥꯕꯨꯗꯤ ꯁꯤꯅ ꯑꯃꯨꯛ ꯅꯣꯡꯖꯨ ꯊꯥꯅꯤꯅꯕ ꯈꯣꯜꯂꯥꯒꯤꯗꯤ ꯃꯇꯨꯝ ꯌꯥꯝ ꯇꯥꯏꯌꯦꯕ ꯁꯤ ꯑꯣꯏꯅ ꯇꯧꯔꯦ ꯌꯥꯔꯅꯤ ꯈꯤꯇꯪ ꯈꯥꯛꯀꯦ ꯌꯥꯝꯃꯜꯂꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯒꯦ ꯃꯆꯨ ꯈꯔ ꯑꯃ ꯍꯥꯞꯆꯜꯂꯒꯦ ꯁꯤꯡꯁꯦ ꯑꯀꯪꯕ ꯑꯣꯏꯅ ꯁꯤꯒꯤꯗꯤ ꯍꯥꯞꯄꯒꯦ ꯁꯨꯃꯥꯏꯅ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯄꯒꯦ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯀꯦ ꯑꯩ ꯌꯥꯝ ꯍꯥꯞꯀꯅꯤ ꯍꯥꯞꯄꯒꯦ ꯌꯥꯔꯅꯤ ꯁꯣꯗꯥ ꯕꯥꯏꯒꯞ ꯈꯔ ꯑꯃ ꯍꯥꯞꯄꯒꯦꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯆꯅꯝ ꯈꯔꯗꯣ ꯕꯣꯔꯥꯒ ꯊꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯔ ꯁꯤ ꯍꯥꯞꯆꯜꯂꯦꯗ ꯆꯅꯝꯗꯣ ꯁꯤꯒꯤ ꯕꯣꯔꯥꯒꯤꯁꯦ ꯍꯥꯟꯅ ꯊꯤꯠꯆꯜꯂꯒ ꯊꯝꯈꯤꯒꯦ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯃꯍꯤ ꯈꯔ ꯍꯥꯞꯆꯜꯂꯒ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒꯦ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯇꯤꯡꯁꯜꯂꯒ ꯊꯝꯃꯒꯅ ꯃꯍꯤ ꯂꯥꯡꯃꯟ ꯇꯧꯔꯛꯄꯁꯤꯕꯨ ꯂꯥꯡꯉꯣꯏꯗ ꯅꯝꯗ꯭ꯔꯤꯕꯒꯤꯅꯤ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯅꯝꯃꯦ ꯂꯣꯏꯅ ꯑꯣꯠꯈꯥꯏꯅꯔꯦꯗ ꯁꯤ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯂꯝꯃꯒꯦ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯄꯒ ꯆꯣꯡꯊꯣꯛꯈꯤꯕ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯏꯟꯁꯥꯡ ꯊꯥꯡꯒꯠꯂꯒꯦ ꯍꯧꯖꯤꯛ ꯃꯩ ꯊꯥꯒꯠꯂꯦ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯎꯌꯥꯟ ꯊꯥꯡꯒꯠꯂꯒꯦ ꯑꯗꯨꯒ ꯄꯥꯟꯗꯥ ꯊꯣꯡꯕꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯤꯅ ꯃꯍꯤ ꯍꯥꯞꯄꯒꯦ ꯏꯟꯁꯥꯡ ꯃꯍꯤꯁꯦ ꯕꯣꯡ ꯁꯧꯔꯦ ꯅꯄꯥꯛꯄꯤꯒ ꯇꯤꯜꯍꯧ ꯈꯔꯁꯨ ꯁꯣꯏꯖꯤꯜꯂꯦ ꯁꯤ ꯍꯥꯟꯅ ꯊꯥꯛꯆꯜꯂꯒꯦ ꯁꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯄꯅꯦ ꯁꯤ ꯍꯩꯖꯤꯜꯂꯅꯤ ꯁꯤꯒꯤ ꯉꯥꯃꯨ ꯂꯩꯔꯧ ꯃꯆꯥ ꯃꯆꯥ ꯈꯔꯁꯦ ꯊꯥꯛꯆꯜꯂꯒꯦ ꯉꯥꯁꯦꯞ ꯈꯔꯒ ꯊꯥꯛꯀꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯛꯀꯦ ꯉꯥꯁꯦꯞꯇꯨꯗꯤ ꯌꯥꯝ ꯄꯠꯀꯜꯂꯦ ꯇꯠꯂꯨ ꯌꯥꯗ꯭ꯔꯦ ꯍꯩꯔꯤꯕꯣꯞꯁꯦ ꯊꯥꯛꯆꯜꯂꯒꯦ ꯍꯩꯔꯤꯕꯣꯞ ꯊꯥꯛꯆꯜꯂꯦ ꯁꯤ ꯄꯥꯟꯗꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯁꯤꯡ ꯃꯅꯥꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯊꯥꯛꯀꯦ
Sing mana nga se kong ta thak chen ge. Sing mana je to. Adum thak chen ge kha thing tha amana mu si na bai da bu. Che nga sep je to. Nga sep ai ba ne ba. Chi kharang ba tha ge. Atam. Ha uon gi dai ni ya ni mai. Wa le. Bora hong na ba khang thang ka lage. Yang ni sala ka to le. Thum tha ga uot lage ni chang jing sai de uot ti. Ta chen. Na wa ba gom chen lage. Mun le yang ji. Tang mo ti luan gi ni. Ai no uot ta ba gi ma pop sen ta kai da. Bora gi thau hai lage. Yang am lia mà cắn rồi đấy, nhang cái lùi đấy thằng đời đấy, được, cài được rồi, anh, nhang tuôn chỉ hàng là lúc bao hầu rồi cái, nhang tuôn cái xem hấp rồi, Hang. Bora tip ama ko tharage aha magi. Yang ton bora ni sina. Mấy cái thế thì đã long qua thành lệ. Bao nhiêu điểm hấp dẫn vậy? Thì tí lâu bò rán cứ lôi chân đấy. Mà thằng đó na alu thả đó là nè. Alu bò rán mình nó có thà là cái. Nó căng thòng thọc chuyển thân gì. Hang hapage sa oi sale giờ đi lao pan của mình thì sao ya deh bola hapage namanya ton bola nih sini tilau borane, tilau borane, sini alu borani itu tadi. Mayan sak loy jare, je mahal kita nging jare age, campur cahana kita mau age. Masuk ke jangan di sini, dah tong thum ni ya. Panda thong thì cũng chỉ ra đi ngon ngon lắm không trọng không chất là cái gì đi cái nó hào đấy em hào ấy nè bora thì mấy anh tuấn bora thì gia đình mấy anh tuấn bora thì hắn ra là cái chỉ một miếng xíu thì mấy anh cái tăng lúc bắt chạm dậy đi hào bora làm hào ấy nhằm hào ấy mấy anh bora cho hào đấy ở đây panda thùng thì khó hào này mấy anh ngasi thì mình tăng sai đây video chỉ lôi sân giờ cái mà thằng cái video đó muốn nở sẽ